ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯅꯕꯤ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯈꯇꯪ ꯎꯔꯒꯅꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯊꯝꯃꯣꯏꯗꯨꯗ ꯅꯁꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯤꯅꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ ꯕꯤꯖꯤꯅꯦꯁꯇ ꯈꯟꯕꯤꯒꯅꯨ ꯕꯤꯖꯤꯅꯦꯁ ꯄꯥꯝꯃꯒꯅ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯣꯗꯅ ꯍꯣꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯉꯥꯏꯈꯣ ꯂꯥꯁ ꯆꯦꯂꯦꯟꯖ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯅꯣꯡꯊꯥꯡ ꯂꯩꯃꯒꯣꯏ ꯊꯣꯡꯒꯥꯟꯗ ꯅꯪꯅ ꯉꯝꯃꯦ ꯅꯣꯡꯊꯥꯡ ꯂꯩꯃꯕꯨ ꯏꯃꯥꯡꯗꯩ ꯄꯨꯔ ꯆꯠꯆꯀꯣ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩꯅ ꯉꯝꯃꯦ ꯅꯃꯥꯡꯗꯒꯤ ꯑꯩꯅ ꯄꯨꯈꯤꯅꯤ ꯃꯥꯅ ꯍꯥꯏꯕ ꯍꯦꯡꯂꯥꯏ 9 PM ꯅꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯅ ꯅꯪ ꯄꯨꯔ ꯆꯦꯟꯅꯤ ꯑꯩꯅ ꯉꯝꯃꯒꯅ ꯑꯩ ꯄꯨꯔ ꯆꯦꯟꯖꯒꯣꯏ ꯏꯁ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯏꯕ ꯃꯥꯗꯤ ꯑꯩꯒ ꯐꯖꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯅꯣꯡꯇꯁꯨ ꯎꯅꯈꯤꯕ ꯂꯩꯇꯦꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯏ ꯉꯥꯛꯄꯤꯈꯤꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯒ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯅꯤꯡꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯦꯟꯕꯤꯒꯦꯅꯦ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯅꯦ ꯇꯣꯡꯉꯒ ꯂꯦꯟꯅꯔꯒ ꯆꯠꯀꯦ ꯔꯦꯡ 1 2 ꯇꯥꯗꯅ ꯂꯥꯛꯏꯕ ꯅꯪꯅ ꯏꯁ ꯑꯗꯨꯒꯁꯨ ꯃꯤꯒ ꯐꯨꯅꯗꯅ ꯑꯆꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯍꯦ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯣꯏ ꯆꯪꯉꯨ ꯆꯠꯂꯣ